welcome you all to UNACO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2022-23 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Good afternoon, ELITETV ki test of cartoon mahau ming ta video amatara muchari maro nang si imfala ko pau se singe cartoon sing da cartoon nisina kari handing ba kari phonong ba kari fam khanung le ba dum yam na khoi pana khamina si adwa amde lokhat sage Sangai Express ki onthok panida sida Sangai Express ki onthok panida ba ko ki cartoon se jing biu yam phajaba cartoon ni daida ko ki BBS se nana ko unezagi beduni mana yek pache tin kang uche boya sumba base so le baduna kaujing ni thoraga lai se kana no si khang mani maming do bana man ba hai wa bedo ko PM man ba hai si PM man baduni si tunga lai se do man hai kai lo no hai kanda man hai maron se Manipurum da paisilu kuma yenge khara yamna sinakhisunu wali prajamyam na ai budi yamna nungsi na sona banida na hai ba da kaujing se na kumak pagi mong ni mana kala yam sumi sir sargi man ki baat thadrakpa nimitta thugai nakhiba radio fanadi yamani ana hai aduna man ki baat se kana gi no do hai do khanga duna sajik si Manipur leba issue si ki matang da PM na kaim ta hai de habi ki paja da warau na ba ton ba da opposition ki party na pukhalaga marai na ba khona ba mayam su leigre Congress ke side gi Tarun Gogoi ki machana pa na pukhalaga togi ba mayama akoi thengnagram ne da PM sina sida ko gi tin gi aeroplane ni tung se helicopter da aeroplane ju ma tong ya ba pai ya ba poni anna ma da tung nga lak pani ada man hai se Manipurum da paisilu kuma yenge khare yamna sinaki sunu wali praja miyam na ai budi yamna nusina sona bani da na praja miyam na ai budi nusina sona bani da anna ma na sona hai da na haju si adum kamaina tawri hajimi chani gi mya da koi season kre mi lising humpu humra gi mathakta akoi ji displaced person lady khara changba oirabasu ngasi chu akoi tera khungsang bigi adum ahangba leiba mete yum singda koi kuki khara changkhel lame haibagi achabu wafam khara so koi taba phangi ngai ana sungma phim leisida ne da ngai kaujeng sina khumak pane kaujeng da haro haiga da sina yam chumi sir sargi man ki ba tharak pa nimita thugai na khiba radio si phanadi yamabani na hai wafam duni mayam na koi radio puthoka mai thagi ba khot ki ba mayam ma koi thingnagre andagi irang sida adu da yumpham oiba BBS ki am phajaba cartoon wan tok leibni thamjage mathang da leisina koi sana leba ki loire dana hai buduni loire dana standak ti koi gi kano gi se lan number gi kano cartoon chi character mari sujale adu da sida lai si man hai bu dialogue si Trajan film gi actress ti lak pani noi swaida acting haibi miam lei tabadagi lakli bani ne na ada amasna khumak podane amasna character amasna lei more da marang kaina lei rabani na myama khoi Trajan film gi kumgni haidu da khoi hai si khoi handak social media da viral oiba pi lawthoga langsan ba phunna chaina ba tawba adu myama adagi caption na bagi karigi myama khoi ugi ba adu khoi khubak khura kanda ani khura kanda chen gi ka ba duni adu da yumpham oira kanda ni ngai cartoonist langa mana khutharai se ona Trajan film gi actress ni noi saida acting heavy mayam lei tab dagi lakli bani ne na mayang ngakta mokoi ga choma ye ba character se da mati Manipur gi na hai bani lei more da marang kai na lei re bani na aduna sumba gi ji mayam ma acting tawna ba handak se da mokoi nam ahong ba ma u fangi kari lei buno hai bu de koi chap chap bu behind the scene khang di hajing mayam ma koi yamna maitei ji lana khalamba tamna jam smokpa Assam Rifles ka kuki ni pisinga mungna rakpa mayama aduga koi kuki ni pisinga lana la yanba moles tawi adu tawiyada tawi sen tum burali kole haiba aduda Assam Rifles ka muna koi pulap saminai ni madamba tawbu leite
noi chakko khot kho hadana tan thoba khudok paji mayam laiba duni aduna swai sidani kara changes mayam la aduna aduga mai acting heba mayam do madu amta khoi kuman ge tawne da more da laina lai sini ana mathang da laisina khoi pungna phamgi balu hai duni punam ki balu se loi matamam da khoi more da posting ta se phana hai more da posting ta ge na khoi kana wano mumba matam mayam lai more da ta di pra khoi gi kot pagi mong ni gaina hainara mada do hajik si kari from the lagi lagi tu da adugi police masian tu da magi achoba officer sina hairak pani more da posting tahan view hai ki budu hajik tar gero hai ba adadi kana chaning do ji more da lagi film duni adugi am nungai taw thodok ta ko SDP om su lai ki daba sniper na kapaga adugi ji more si di loina ma nam phalong thingjan gi ba kari tokyo me ama business loina fail loire lere posi di yum ke kya mai thagre Maitei gi yum kai kya ma Tamil gi yum kai me kai maya ma thag dana hoji film de leisne duna nang pore nawai nang more da posting tan nge na hai khibu nang chalu ge ro na hai ne da amma sina mangaga leiba gi film duni ana sai sida more karam film lai re si me am khang ga duni jik si tum covering officer chatha ba adu ngara su ki ne gi ani fai have gi paw ma si gi paw sis na yaw ge duna more si akoi napalon so hang dre yam na dagi hadak dengi na ga nawa me ama dengi na na ma si basu ya duni police personnel lama akoi Manipur police ki sum ba thana ba sida ji akoi gi more daga posting chatna da chaning da bagi batang duni adu uri film si ai dana ai sumaina thamjage na piri ba cartoon se da bathang da le sina koi welan pawgi as loire hai buduni are da bari sana buduni halam ga na ha maga na sina ai ai vote lep kani yamba ai vote lep kani na haiba da ahan jina kome nangbu oidaba ngamba kyam haijerabe na ana khagi politician oibe singsi adum oidaba singak taba ya mata adum yawba adum politician miyama koi warai sanare aduna tawning balere su ngak ngak tugi matam dugi yana ba tawda moisu waba adagi moina ji MLA oina honda ba pesa mayam thadagi ba adi yen gi ba madu hanjana hona ba waba maduna moju pesa charak pa sum torok pani haiba mayam frankly wai sana ba dum ha khara MLA khara lei adum wai sana ba dum senga senga dum haiba aduna khoju praja mayam na pesa do lobidradi sengna tawrdi pesa changna tawdi khoju senga tawba yabani ana size da pesa thadagi ba in terms of crore da thadagi maktani haji amta hangde local area development na kaida digi sarkar gi lei ba dengi akrona mo khogi kano oirakpadagi akhose MLA oiba mayam singsi koi corona lakpadagi mu thaba ingam da sugi da ba jina mu la lakpa sina moida awaba mayama development ge thok thoro amda pakhat pa ya da ba lambi thingba khotpa mayam factor se mayam lei duni ona kaimta ngam de work pudune da mena haidune ai nang bole ke nang bu oidaba ngam ba kyam haijera bagi na samai thamai si khuding ma pu ekta hullaga cartoon nisna thamak oiram loine khanje ene khanjaba da khara khara yaurokpa aduna miram orakana khang praja singsida adumba message ma pige haidna sumba cartoon si yelakpani haidna wakai samjage mathang lei sina ko SL Express ki naire habduni naire habsida lei posi ko office ki senne officer adagi file thabak su mayam se da moin hai office ne na ka ga da talle da tawri se na kaino hai kan da office ki thabai gang tharok tamna ko gi file lan bada table lam de table lan bada ko gi gandhi khara ga phangna bada phangna tabagi sum lakpa adu pot ne da sai je sel tum hek phanglak tabaga adumaina hairaba na hajidi ida kangma matamni mi singsi paisa si amta paina daba tawu mayama khara leiba dagi bill phangado mayama adumba tribal gi kuki gi tigada singi minga thabok suru mayam de jima korong chak yunge mada direct paisa do thagre somna kap sorok pa leitre phanala mai hana yam nusina na chamin thamina loina ro mayam du hobjuk tor film china yam nusina leigi harasu pajana kari haga dagi mina kari haga din aki belaina ba kari to bi rakada ge nang adu kai to ino kai hajik bukda loi mayam dine khoida chinaw haibda kari gi chinaw hai no haiba sing mayam sauning mayam leidina hajik se office thabak si pangna surak ta bhai tare adani khara suring ge dadi gandhi do dum khara phangba good soina gandhi phang ta bagi sinni nang na mal khum aisine sel tum hek phang ta baga adu mani hairba ana pesa phangi kholing di haidaba phangta ka dadi office ka ji kaning dreda skaga daba talle kaina haiba sum mayam lakpadu ya phana puthokpa cartoon ni hain thamjage mathang da leisna khoi naharul thudangi hawa do leirang do sida khoi khuna kuta paijama chelaba dagi Nehru tupi upaba adu de khuna MLA minister ne adeda
mai ni pisna ha ni sofa da ko gi cha ta khaba pare ngai da o sana ma sam ta chauge center de kai thara khre dai ne na ana center de pisa ka am kai thar khre khotare khangi ona ko ju kitang toroka da pisa do khra lauraga mai ni pisi su minister gi ni pisu sanam tak di chauge haidana madu gi sin na ma utpa yam phajaba ko gi cartoon ne thamjage mathang de leisna khoi people's chronicle gi ni people's chronicle gi Thursday theater is na Thursday theater is the Urisiman Haire MLA Mantri is the Lapisu. I think these militants will talk with guns. Masigi militants in Siamakoji, no making a worry sana animasi. Moising if they want peace and normalcy, Mona peace some the normalcy Pamagadi, why so Adaman? Kari in among some caliber refused to river Habidazi Kari Ginoana, as I get emails in the sound solar Sapaduniman Haisi. I think I can. These militants will talk with guns. Mase no make a worry sana ganina. If they want peace and normalcy, when a peace comes to normalcy and Lopamadi, why so Adaman? Kahimanga Kalinona. Mayama Hajo Bladuni, La Leda Hajo Hando Cabot, Mayam social media, you know, Mayam Jay, La Leda to Harak to Mante, but Nasigi Lancy, the Makata Takaduni, Nasigi the Suakoi, social media, the very or by ITL if we come up with Mayama Lepagakoi, Patana prepare Tore, can maintenance Hazaba, Gangaluna, prepare Tore, Lani, Haidana. I'm saying the social media, you are fear, Twitter, Karigi, Arroy, Bida, don't never labor, don't be send me am to me. I think the other by ELITETV test of cartoon in Maha, Otanga, so the listen there, make Tabido Sumoka, Kurumza Bolona, kind of never to Nigeria, Pinevis. Welcome you all to UNACO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2022-23 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.